Nahan numidang athengba laibak sigi saknairaba film star Amitabh Bachchan amadi masigi matungda mahaki machanupa Abhishek Bachchan animak laina laisada sigi positive oiba thengnabadagi hospital da thamkhraba matungda makhoiga naknaramba mioi singdasu contact tracing tawbuda mamou nupi Aishwarya Rai Bachchan amadi masunupi Aradhya su laisada sina positive oiba thengnare Hiram masigi matangda Maharashtra gi Health Minister Rajesh Topena mahaki Twitter account da Amitabh Bachchan amadi mahaki machanupa mamou nupi amadi masunupi laina laisada sina positive oibagi wafam adu achumbani haina phongdokre adubu Amitabh Bachchan ga loinaramba Jaya Bachchan di test tawbuda negative oire hairi panba yabade nahan numidang Amitabh Bachchan na mahaki Twitter account da mahak laina laisada sigi positive oiduna hospital gi isolation ward da leire mahak numitarani gi mamang da loinarak pamyoising amadi mahaki imung manung gi myoising su test tawthokna ba khangan khiba leire haina phongdorakhibani Nanavati Hospital da layeng liba Amitabh Bachchan amasung machanupa Abhishek Bachchan amasung positive oiraba mahaki imung manung gi myoising gi hakchang gi phibam phana leiri Abhishek Bachchan na Twitter da thadorokpa aten warol amada mahaki loinabi Aishwarya amadi machanupi Aradhya di yum da quarantine tawduna leigani hairi aduga atopa paw amana kunma thoisuba century gi Comet July 13 dagi mid da uba phanglagani NASA gi Senior Art Object Wild Field Infrared Survey Explorer Telescope na puthokiba C2020 F3 Neowise kauba anoba comet ama atia yengba singda anoba asama piraduna July 13 dagi mid na mayek sengna uragani Mars kuntareta discover tawkiba comet C2020 F3 awang nongchuk atiada July 13 dagi mayek sengna uragani masi numit taraba matung mathangi numit kunni minute kunlom ugani Miyamna masibu naked eye na yengba yaragani haina Orishada leiba Pathan Samanta Planetarium gi Deputy Director na haiki masi nongandringai mamang atia yengba singna uba phanglagani Comet aduna awang nongpok thangba atiada horizon dagi drigi 20 rom nemtharakpa matamda minute kullom July 13 dagi numidang waigi atiada hena mayek sengna uba phangani Madugi matungi numidang wairamda Comet asina atiada thuna wangkhat khigani amasung hena sangwa matam ama uba phangani haina Planetarium adugi Deputy Director Dr. Subendu Patnaik na haiki July kunthagi adwai dadi Comet adu drigi 40 gi altitude amada Saptarishi Mandal haibadi Ursa Major manak tapung amarom uba phangani July gi matung dadi maduna yama thuna mangal adu sithakigani amasung chumdagi min uba phanglaroi binocular natraga apikpa telescope amana madu yengna ba honaba yai haina mahakna makha taki Comet hairiba sing asi yamna elliptical oiba lambida numit ki akoibada koiriba phamjilaba gas singni rock amasung dust ki cosmic snowball singni phamjilaba matamda makhoi asi apikpa town amagi chawwa atuga changdamnaba yaba kilometer cha khara chawi Comet amagi orbit na numitta naksilakpa matamda sagalai amasung saudoklatuna hena chawba dust amasung gas sing thadoktuna ayamba planet singdagi hena chawba maingan puthokpa matum ama oirai Das amasung gas sing aduna onateina ba maikaida numittagi kilometer million kya sangna sandoki aikoina numit ki akoibada keeper bell amasung hena lapa ut cloud ta koiduna leiba comet billion kya leiramba yai hojik khanglaba comet masing lising ahum ga chathuk yang khairom sure hairi Arobada Paobilai news ri dagi video bi yengbiri ba khuding makpo thagachari